Sini check करको फेरो भयो हैप्पी दिवाली हैप्पी दिवाली फ्यू पोखायो नि लास्ट फर्स्ट होना जेऊ से पोल्यूशन मैं खून लोरे सी हाउस से मैं आम बोम थागी बगी लोरे हे असी सोर होन बदे फते दिल्ली मान जले आइदो जेऊ से मैं खून आता मी जेने Saya nuntin lagi sumtan ada ini apa? Oh, bang cetul. Hey. Wah, cerkani saja. So, cerkani saja urulina. Saya ada. Sudah. Oh, ni light. Cara betul. Manam di lore hey, मैं खुगी मनम ले जुबी पांबी सी का लाइट से क्या फजर है ना योनी में आम योनी जुबी पांबी सी का लाइट से क्या फजे अरुणी जुबी पांबी सी का ने डेकोरेशन से जाम फजे अजीब को मार ले बार सेंटिंग लाइट में तो ना फेस्टिवल ऑफ लाइट्स है जो सीरी में आम से ini Diwali ya itu. Ini kau mayam Diwali ya itu. Mày khu bài thì gì mình nhớ tôi này rồi đấy. Xin là mặc sụp nó phải. siêu hari ini pollution city low रहे तो उमम घरे से जुबी पंपी को उधरे अखो ये मेरा थंग नहीं चाहिए माँ बाचीरी मी में आंगी लाइट थी ना दूंगा अंधल ले कोई दस सीनी दिवाली का नज़ारा सीना कोई नहीं मनम से नम थीरे तो मैं आम कि मैं खूब मनम से जो कैंडल फाले साइड तो रहे असी पोच कवर सी ना फजदरी लसी ओ सीरी चल सा ini aku je kolgo slowly wow ya happy Tom lang हेलो मैम जी को स्टाइल तौरगे से जुबी से हाँ ग्राइंडर तथोए सी कहोदी अकंब ड्राई जोनबदो सो सूमाई ममूंग जुबी से तंखाई से ग्राइंडर तौरे हजी लाइकनब खितंग हौदनी जामदी हौरोगे येंमीनसीको अतोप माने कई हाइतारे मौंग प्रोसेस अतोपद हौदब मधुजानी
ꯑꯩꯅ ꯍꯧꯖꯤꯛ ꯃꯇꯔꯁꯤ ꯕꯦꯁꯣꯟꯁꯦ ꯆꯥꯃꯁ ꯃꯉꯥꯈꯛ ꯂꯧꯔꯦ ꯌꯥꯝ ꯇꯧꯔꯣꯏꯗꯕꯅꯤꯅꯅꯦ ꯈꯤꯇꯪꯈꯛꯁꯦ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯣꯉꯥꯟꯗꯣꯏꯅꯤ ꯈꯤꯇꯪꯈꯛ ꯍꯥꯞꯈꯤꯒꯦ ꯃꯌꯥꯝꯗꯤ ꯌꯥꯝꯊꯣꯛꯑꯦꯕ ꯁꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯅ ꯑꯁꯤ ꯀꯩꯅꯣꯁꯦ ꯖꯨꯕꯤꯁꯦ ꯈꯔꯒ ꯂꯧꯔꯒꯦ ꯌꯥꯝꯗꯤ ꯍꯥꯞꯄꯣꯏ ꯃꯁꯤ ꯊꯝꯒꯦ ꯍꯣꯏ ꯂꯣꯏꯔꯛꯄꯗ ꯒꯥꯔꯅꯤꯁ ꯉꯔꯥꯡ ꯒꯥꯔꯅꯤꯁ ꯇꯧꯕꯗꯣ ꯑꯩꯅ ꯎꯠꯍꯧꯗ꯭ꯔꯦ ꯒꯥꯔꯅꯤꯁ ꯇꯧꯕꯁꯨ ꯂꯩ ꯂꯥꯁꯇ ꯖꯣꯏꯟ ꯇꯧꯁꯟꯗ꯭ꯔꯒꯁꯨ ꯑꯁꯤꯁꯦ ꯑꯩꯅꯅꯦ ꯃꯑꯣꯡ ꯑꯃꯗ ꯍꯧꯔꯛꯇꯣꯏꯅꯦ ꯄ꯭ꯔꯣꯁꯦꯁꯇꯣ ꯇꯣꯉꯥꯜꯂꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯣꯝꯗ ꯆꯥꯕꯒ ꯑꯁꯥꯝ ꯀꯁꯥꯔ ꯁꯣꯝꯗ ꯆꯥꯕꯒ ꯈꯔ ꯈꯦꯠꯅꯩ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯁꯦ ꯈꯤꯇꯪꯒ ꯖꯨꯕꯤꯁꯤꯒ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯍꯧꯗꯣꯏꯅꯤ ꯉꯁꯤꯒꯤꯅꯦ ꯁꯪꯒꯣꯝꯗ ꯅꯠꯇꯦ ꯑꯣꯟꯂꯤ ꯏꯁꯤꯡꯒ ꯇꯦꯖꯄꯥꯠꯀ ꯏꯂꯥꯏꯆꯤꯒꯅꯦ ꯁꯣꯝꯗ ꯕꯣꯏꯜ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯁꯦꯝꯕꯗ ꯇꯧꯕꯒꯨꯝꯕ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇꯣꯝꯗ ꯁꯤ ꯄꯣꯠꯁꯦ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯍꯥꯞꯇꯣꯏꯅꯤ ꯂड्डू ꯑꯗꯨꯃꯥꯏꯅ ꯇꯥꯔꯒ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯣꯠꯂꯦ ꯁꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯔ ꯕꯦꯁꯣꯟꯗꯨꯒ ꯖꯨꯕꯤꯒꯤ ꯄꯥꯎꯗꯔꯗꯣ ꯃꯀꯨꯞꯇꯣ ꯑꯩꯅ ꯗ꯭ꯔꯥꯏ ꯖꯨꯕꯤꯗꯣ ꯑꯀꯪꯕꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯑꯇꯥ ꯇꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯣꯠꯂꯦꯕ ꯁꯦꯇꯟ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯁꯦ ꯐꯖꯅ ꯇꯣꯠꯂꯒ ꯂड्डू ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯗꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯗꯣꯏꯕ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒꯤ ꯑꯩꯅ ꯁꯤ ꯃꯌꯥꯝꯗ ꯁꯤ ꯄ꯭ꯔꯣꯁꯦꯁꯁꯤꯁꯨ ꯇꯣꯉꯥꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯀꯁꯥꯔ ꯃꯩꯇꯩ ꯇꯥꯕ ꯃꯐꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯁꯦꯁꯇ ꯇꯧꯔꯒ ꯆꯥꯅꯩꯌꯦꯕ ꯃꯙꯨꯔꯖꯥꯟꯁꯦ ꯑꯁꯨꯃꯥꯏꯅ ꯅꯠꯇꯦ ꯉꯔꯥꯡꯒꯤ ꯇꯧꯕꯗꯣ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯅꯩꯌꯦ ꯁꯨꯃꯥꯏꯅ ꯎꯁꯣꯞꯇꯁꯨ ꯇꯧꯅꯩ ꯑꯩꯈꯣꯏ ꯁꯣꯝꯗ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒꯤ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯤꯅꯤ ꯁꯤꯁꯦ ꯏꯊꯟꯇ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯇꯦꯟꯗ ꯇꯧꯔꯒ ꯊꯝꯒꯦ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯅꯣ ꯈꯔ ꯍꯧꯔꯒ ꯑꯁꯤ ꯁꯪꯒꯣꯝꯁꯦ ꯑꯩꯅ ꯁꯥꯍꯜꯂꯤꯅꯤ ꯏꯂꯥꯏꯆꯤꯒ ꯇꯦꯖꯄꯇꯥꯒ ꯍꯥꯞꯄꯒ ꯆꯤꯅꯤꯒ ꯍꯥꯞꯄꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯣ ꯑꯁꯤꯒꯅ ꯑꯩꯅ ꯒꯨꯔꯒ ꯇꯧꯔꯒꯅꯦ ꯂꯥꯜ ꯁꯤꯝꯄꯜ ꯏꯁꯤꯡꯗ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯎꯁꯣꯞꯇꯗ ꯏꯁꯤꯡꯗꯇ ꯕꯣꯏꯜ ꯇꯧꯔꯦꯕ ꯏꯂꯥꯏꯆꯤꯒ ꯇꯦꯖꯄꯇꯥꯒ ꯍꯥꯞꯄꯒ ꯑꯣꯟꯂꯤ ꯏꯁꯤꯡꯗ ꯑꯗꯨꯒꯤ ꯁꯤꯒꯅ ꯁꯪꯒꯣꯝ ꯍꯥꯞꯇꯕꯤꯗ ꯑꯩꯅ ꯒꯨꯔ ꯇꯧꯔꯒ ꯏꯂꯥꯏꯆꯤ ꯇꯧꯔꯒ ꯁꯤꯁꯤꯒ ꯕꯣꯏꯜ ꯇꯧꯒꯦ ꯑꯗꯨꯒ ꯈꯔ ꯑꯃ ꯍꯧꯔꯒ ꯁꯤꯒ ꯍꯥꯞꯆꯤꯟꯒꯦ ꯍꯧꯖꯤꯛꯀꯤ ꯃꯙꯨꯔꯖꯥꯟꯁꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯇꯦꯁ ꯁꯨꯃꯥꯏ ꯄ꯭ꯔꯣꯁꯦꯁꯁꯨ ꯃꯤ ꯆꯥꯅꯩ ꯑꯗꯨꯒ ꯁꯤꯃꯥꯏꯁꯨ ꯆꯥꯅꯩ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯒꯁꯨ ꯍꯥꯞꯄ ꯆꯥꯅꯩ ꯑꯁꯤꯁꯦ ꯑꯩꯅ ꯍꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯂड्डू ꯇꯥ ꯂꯣꯏꯔꯦ ꯁꯤ ꯄ꯭ꯔꯣꯁꯦꯁꯁꯤꯁꯨ ꯆꯥꯕ ꯌꯥꯏ ꯁꯨꯃꯥꯏꯁꯨ ꯃꯙꯨꯔꯖꯥꯟ ꯍꯥꯏꯁꯦ ꯍꯧꯅꯩꯌꯦꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯦ ꯎꯁꯣꯞ ꯈꯔꯗ ꯕꯥꯃꯣꯟ ꯈꯔꯅ ꯁꯨꯃꯥꯏ ꯍꯧꯔꯤ ꯈꯔꯅ ꯉꯔꯥꯡ ꯑꯩꯅ ꯇꯧꯕ ꯄ꯭ꯔꯣꯁꯦꯁ ꯇꯨꯉꯥꯏꯅꯦ ꯕꯣꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯔꯤ ꯑꯗꯨꯅꯤꯗ ꯃꯙꯨꯔꯖꯥꯟꯒꯤ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯆꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯩꯅꯣꯅꯤ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯍꯣꯏꯅꯦ ꯑꯃꯨꯛ ꯈꯔꯅ ꯃꯍꯤ ꯍꯥꯞꯄꯒ ꯕꯣꯔꯥ ꯑꯗꯨꯃꯥꯏꯅ ꯆꯥꯏ ꯑꯗꯨꯒ ꯆꯥꯁꯅꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯂꯨꯞꯁꯜꯂꯦꯗꯅ ꯑꯃꯅ ꯕꯨꯟꯗꯤ ꯍꯧꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯁꯪꯒꯣꯝꯒ ꯇꯧꯔꯒꯁꯨ ꯆꯥꯅꯩꯌꯦꯕ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯇꯧꯔꯛꯏꯅꯤ ꯁꯤ ꯑꯅꯤꯁꯦ ꯁꯥꯍꯜꯂꯅꯤ ꯑꯗꯨꯒ ꯐ꯭ꯔꯥꯏ ꯇꯧꯔꯅꯤ ꯁꯤ ꯕꯣꯜꯁꯦ ꯀꯩꯅꯣ ꯂड्डूꯁꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯂꯥꯏꯗ ꯈꯔ ꯀꯠꯂꯅꯤ ꯕꯁ ꯁꯤꯅ ꯃꯌꯥꯝ ꯑꯩ ꯘꯤꯅ ꯍꯧꯔꯅꯤ ꯁꯦ ꯂꯣꯏꯔꯦ ꯁꯤꯁꯦ ꯈꯔꯗꯤ ꯀ꯭ꯔꯦꯛꯁ ꯑꯣꯏꯔꯦ ꯂड्डूꯁꯦ ꯑꯩꯅ ꯌꯥꯝ ꯀꯨꯏꯅ ꯊꯝꯗ꯭ꯔꯕꯅꯤꯅ ꯁꯦ ꯃꯇꯨꯝ ꯇꯥꯕ ꯑꯁꯤꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯦ ꯀꯥꯖꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯦ ꯈꯔ ꯀꯥꯕꯣꯛ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯁꯤ ꯂꯣꯏꯔꯦ ꯁꯤ ꯂꯥꯁꯇ ꯀꯤꯁꯃꯤꯁꯁꯤꯁꯨ ꯈꯥꯡꯗ ꯁꯨꯝ ꯊꯝꯗꯣꯏꯅꯤ ꯑꯁꯥꯕꯁꯤꯒ ꯑꯗꯨ ꯂꯣꯏꯔꯒ ꯁꯣꯗ ꯆꯤꯅꯤ ꯃꯍꯤꯗꯨꯒ ꯂꯨꯞ ꯇꯧꯔꯕꯅꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯅ ꯉꯔꯥꯡ ꯁꯦꯝꯕ ꯃꯙꯨꯔꯖꯥꯟꯗꯣ ꯑꯗꯨꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯚꯦꯔꯥꯏꯇꯤꯁ ꯂꯩꯕꯅꯦ ꯗꯤꯐ꯭ꯔꯦꯟ ꯄ꯭ꯔꯣꯁꯦꯁ ꯂꯩꯕ ꯃꯥꯁꯦ ꯁꯦꯝꯅꯕꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯕꯣꯔꯥ ꯑꯗꯨꯃꯥꯏꯅ ꯍꯧꯗꯕꯤꯗ ꯂड्डू ꯑꯗꯨꯃꯥꯏꯅ ꯇꯥꯔꯒꯁꯨ ꯐꯖꯅ ꯇꯧꯅ ꯍꯧꯔꯤꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯤꯡ ꯁꯤꯝꯄꯜ ꯏꯁꯤꯡꯗꯁꯨ ꯊꯥꯗꯩꯑꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯦꯟꯁꯤ ꯄꯣꯛꯊꯣꯛꯒꯨꯝꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯦꯞꯄꯤ ꯗꯤꯋꯥꯂꯤ ꯉꯁꯤꯅ ꯂꯥꯁ ꯑꯣꯏꯔꯅꯤ ꯗꯤꯋꯥꯂꯤꯁꯦ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯂꯥꯏꯠꯁ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯙꯨꯔꯖꯥꯟ ꯍꯥꯏꯗꯣ ꯉꯔꯥꯡ ꯑꯩꯅ ꯍꯧꯕꯗꯨꯗꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯩꯋꯥꯏ ꯇꯧꯔꯤꯑꯕ ꯑꯩꯈꯣꯏ ꯖꯨꯕꯤꯒ ꯀꯩꯅꯣꯒꯁꯨꯅꯦ ꯕꯦꯁꯟꯒꯤ ꯃꯀꯨꯞꯁꯤꯒ ꯃꯣꯏꯗꯥꯅꯁꯨ ꯇꯧꯅꯩ ꯑꯗꯨꯒ ꯂड्डू ꯑꯗꯨꯃꯥꯏꯅ ꯇꯥꯔꯒ ꯃꯆꯥ ꯑꯗꯨꯒ ꯘꯤꯗ ꯇꯥꯎꯔꯒ ꯀꯩꯅꯣꯗ ꯄ꯭ꯂꯦꯟ ꯏꯁꯤꯡꯗꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯩꯅꯣ
mayam si se madhurjan ni si se simple isinga chini ga ko ina guru ina tawre chini ngang ba aduga ilaichi ga tezpat ka na soda ma ki mahi do seme aduga se keno se madhurjan se khoi jubi makup ka aduga besan ga ne keno tori bangara ge matar ge besan ga gami khra moida ga su to nei do laddu ta khoi tan akang ba ho ba ge type ta phajana thit laga tot laga tan keno se powder jing do adu do keno tori ba ai soda khatang ka happy adu du ga keno tori ba matum matum sai laddu macha macha ta raga aro plain ising siga ka hap chali ba kaju ga kismis ka almond asigum su fry tor ga same process ni dumai tore adu ga keno tori ba mathak jubi do tu su khar khar kabo kabo ngau tho e so mix to na dumai same process ta ngana to bani ki tu ho ba gi process ta ngana du no bora dumai taw na ho ri dana adu ga sina laddu dumai ta raga hana kangna adu mai tori ba tot pa da dum jubi ja halla ba sina same process ni sina aduni chi chu same ni sina jubi na to ba sorry sangom na to ba sangom se jubi makup ka su ja halla ba sina mak tot pa da su jauri dongarang gi du su jauri jubi but asiga na manung da se tan thit pa dumai ne tan kam ga ho mai tot laga mak moida na su mi khara hore e ding ngarang gi besan do matar gi adu na tawri adu di odi tight ho hijam na kai tha de adumai tore do kaju kismis almond asi tane ina happy se ilaichi ga tezpat ka di asonda chini ga di asi se mix tori sangom ga do asi ni se khoi mitei gi madhujan hai so mi khara na asumai su chane khara na usop ta mayam jam na tori na ma ki process ke norda khangde asumai chini ga singa ta su to na bajauri ba tezpat ka ilaichi ga ai khali ba mayam gi usop ta to na ri ni na asonda su sumai su chane madhujan se masai masai apam bani sangom pam da mami na asumai sum chane duga sina sangom na to na do ngarang gi duna bora dumai hawra thadaba algo bundi dumai macha 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 hawraga su sangom da thadaga sai adu su kaino ne khogi kaino process amani kaino dumai su chane heba madhujan se type mari da chane masa masa yi apam bani sini me am da share tawni na tawri ni happy Diwali once again me am da Happy Diwali once again mayam da ngasina last ni Diwali gi ado ei ngarang hobo keno do madhujan do adu gi mayam process le dumai su hobo jai atana kang ba tot hobo dumai besan ga jubi ga ne pullaga mane soda khetang hapaga laddu dumai taraga su hobo jai adu ga sonda plain ising da se thada bajai ising ga chini ga tezpat ka ilaichi ga ne mix toroga ne aso dugi ising thada bajai poptho na bagi aduga amana sangom da to jai adu mayam do ai jenghalake na aina hawbani lai su katle adugi mayam da aina share to ni to mayam ngasi na di Diwali loiba numit ni happy Diwali mayam da gamu hanna